ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯣꯝꯕꯒꯤ ꯍꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏ ꯇꯣꯝꯕ, ꯅꯪꯕꯨ ꯉꯁꯤꯒꯤ ꯁꯦꯜ ꯀꯌꯥ ꯁꯨꯖꯔꯒꯦꯅꯦ? ꯈꯨꯔꯥ ꯇꯣꯝꯕ, ꯉꯁꯤꯗꯤ ꯗꯥꯎ ꯏꯌꯥ ꯌꯥꯗꯦꯗ, ꯃꯤ ꯏꯔꯥꯛ ꯂꯥꯛꯇꯦ, ꯑꯃꯨꯔꯛ ꯈꯛꯇ ꯆꯠꯂꯨꯕꯗ ꯃꯉꯥꯏꯔꯦ꯫ ꯑꯩꯒꯤꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯌꯥꯔꯦ, ꯑꯗꯨꯅꯅꯦ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯇꯣꯝꯕ꯫ ꯍꯣꯏ ꯍꯣꯏ ꯈꯨꯔꯥ꯫ ꯇꯣꯝꯄꯣꯛꯇꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯤ ꯄꯥꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯥꯅꯦꯅ ꯄꯥꯡꯗꯕ ꯑꯃꯗ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯑꯝꯃꯤ ꯑꯩꯁꯦ꯫ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯃꯉꯣꯟꯗ ꯂꯩꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯦ꯫ ꯍꯥꯏ ꯁꯅꯥꯅꯨ, ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ? ꯇꯣꯝꯕꯗꯤ ꯉꯁꯤꯒꯤ ꯁꯦꯜ ꯏꯇꯥ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯅꯈꯣꯏ ꯅꯃꯥꯅꯆꯥꯒꯤ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯥꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯃꯥꯡꯍꯟ ꯇꯥꯍꯟꯕꯁꯨ ꯅꯠꯇꯦꯗꯅ ꯇꯧꯅꯨ ꯇꯧꯅꯨ ꯁꯅꯥꯅꯨ꯫ ꯅꯨꯄꯤꯅꯅꯦ ꯑꯗꯨꯛ ꯍꯥꯛꯅ ꯏꯁꯧ ꯂꯥꯡꯂꯕꯁꯨ ꯏꯃꯨꯡꯗꯣ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯇꯣꯝꯄꯣꯛꯀꯤ ꯋꯥꯍꯩꯗꯨꯗ ꯁꯅꯥꯅꯨ ꯈꯤꯇꯪꯗꯤ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯨꯔꯥꯗꯤ ꯀꯥꯕꯤꯔꯛꯑꯕꯣꯏꯔꯦ? ꯅꯆꯥꯅꯨꯄꯥꯗꯤ ꯀꯥꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯈꯨꯔꯥ? ꯀꯥꯔꯛꯇ꯭ꯔꯤ, ꯑꯩ ꯀꯥꯔꯝꯃꯒꯦꯅ ꯀꯥꯔꯛꯑꯕꯅꯤ꯫ ꯇꯣꯝꯕꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯦ, ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯏꯆꯥꯅꯤ꯫ ꯃꯉꯣꯟꯗꯅꯦ ꯌꯥꯝꯅ ꯄꯪꯅꯩꯁꯨ ꯅꯩꯕꯤꯒꯅꯨꯗ ꯁꯅꯥꯅꯨ꯫ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯗ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯣꯏ ꯈꯨꯔꯥ, ꯈꯨꯔꯥ ꯍꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯅ ꯍꯥꯏꯔꯤꯕ, ꯏꯆꯥꯁꯤꯡ ꯑꯁꯤꯒ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯥꯎꯔꯦ, ꯅꯨꯡꯉꯥꯏꯔꯛꯄꯗꯤ ꯂꯥꯏꯔꯗꯅ꯫ ꯍꯥꯏ ꯁꯅꯥꯅꯨ, ꯌꯥꯔꯦ, ꯅꯪꯒꯤ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯤꯗꯣ ꯈꯨꯔꯥ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯣꯏꯒꯤ ꯂꯝꯕꯤꯁꯦ ꯐꯥꯎꯔꯒ ꯆꯠꯅꯤꯗꯣ ꯈꯟꯕꯗꯅꯦ ꯑꯩ ꯄꯥꯠꯇꯒ ꯑꯃꯠꯇ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯅꯪꯁꯦ ꯅꯆꯤꯟꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯇꯣꯝꯄꯣꯛꯇꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯁꯅꯥꯅꯨ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯜꯂꯛꯈꯤꯁꯅꯣꯕ, ꯈꯪꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ꯫ ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯦ, ꯉꯁꯥꯏꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯅꯅꯕ ꯄꯤꯖꯗꯦ꯫ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯃꯤꯒꯤ ꯃꯃꯥꯒ ꯃꯥꯟꯅꯗꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯡꯁꯤꯕ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯅꯈꯣꯏꯗꯤ ꯇꯣꯛꯈ꯭ꯔꯣ, ꯅꯈꯣꯏꯒꯤꯗꯃꯛꯇ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯩ ꯐꯥꯎꯕꯗꯅꯦ ꯑꯣꯛꯇꯦ ꯈꯪꯉꯕ? ꯏꯃꯥ, ꯕꯦꯝꯆꯥꯅ ꯍꯥꯏꯕ ꯃꯣꯏ ꯃꯃꯥꯗꯤ ꯌꯥꯝ ꯐꯩꯌꯦꯅ, ꯃꯥ ꯃꯕꯨꯛ ꯊꯟꯅꯅꯕ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯃꯃꯥꯗꯣ ꯑꯃꯨꯛ ꯆꯥꯏ ꯍꯥꯏꯔꯤꯕ꯫ ꯑꯗꯣ ꯏꯃꯥ, ꯅꯪꯗꯤ ꯅꯪꯒꯤ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯑꯔꯦꯝꯕ ꯈꯖꯤꯛꯇꯪ ꯑꯗꯨꯅ ꯄꯥꯕꯒ ꯑꯩꯈꯣꯏꯉꯩꯗ ꯄꯤꯖꯕ ꯅꯠꯇ꯭ꯔꯥ? ꯍꯦ, ꯀꯔꯤ ꯑꯉꯥꯡꯅꯨꯅꯤ ꯅꯪꯕꯣ, ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯍꯩꯅꯨ ꯁꯥꯗꯅ ꯅꯪꯅ ꯕꯦꯝꯆꯥꯗꯨꯗ ꯇꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯐꯠꯇꯦ, ꯃꯥꯒꯤ ꯆꯥꯛ ꯈꯥꯏꯗꯣꯛꯄ ꯂꯣꯏꯔꯒ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯒ ꯑꯩꯈꯣꯏꯉꯩ ꯄꯤꯖꯩ ꯍꯥꯏꯗꯅ? ꯇꯝꯕ ꯇꯥꯕꯅꯦ, ꯏꯃꯥꯅ ꯇꯧꯕꯗꯨꯗꯤ ꯇꯝꯕ ꯇꯥꯕ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯃꯄꯥ ꯂꯧꯗꯅ ꯐꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ꯫ ꯃꯗꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ? ꯆꯠꯂꯨꯅꯦꯍꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯁꯅꯥꯅꯨ ꯃꯆꯥꯅꯨꯄꯤ ꯏꯆꯟꯒ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯀꯞꯇꯨꯅ ꯂꯥꯛꯏ꯫ ꯏꯃꯥ, ꯇꯥꯊꯣꯏꯕꯅ ꯑꯩꯕꯨ ꯊꯤꯅ ꯐꯨꯔꯤꯕ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯪꯉꯣꯟꯗ ꯐꯨꯔꯤꯕꯗꯤ? ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯨꯕꯒꯤ ꯐꯨꯔꯛꯏꯕ꯫ ꯀꯔꯤꯒꯤꯅೋ ꯃꯤꯅ ꯁꯥꯟꯅꯕꯗ ꯅꯪꯅ ꯌꯥꯎꯅꯤꯡꯉꯨꯔꯤꯕꯗꯤ? ꯌꯥꯎꯗꯕꯤꯗ ꯏꯃꯨꯡꯗ ꯂꯩꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯌꯥꯎꯅꯤꯡꯉꯦ, ꯑꯩꯁꯨ ꯑꯉꯥꯡꯅꯤꯅ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗꯣ ꯎꯕꯗ ꯌꯥꯎꯅꯤꯡꯉꯦ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯨꯔꯛꯄ ꯇꯥꯕ꯫ ꯑꯉꯥꯡ ꯅꯪꯅ ꯑꯍꯜꯅ ꯁꯥꯟꯅꯕꯗ ꯌꯥꯎꯅꯤꯡꯉꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯈꯔ ꯌꯥꯝꯅ ꯐꯨꯕꯤꯔꯛꯇ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯁꯅꯥꯅꯨꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯆꯟ ꯃꯅꯥꯎꯅꯨꯄꯥ ꯇꯣꯟꯗ ꯌꯦꯡꯂꯒ, ꯇꯣꯟ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯁꯥꯎꯔꯅꯨ꯫ ꯃꯇꯨꯡꯗꯤꯅꯦ ꯃꯈꯣꯏꯔꯣꯝꯗ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯗꯦꯀꯣ, ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯝꯅ ꯐꯠꯇꯦꯕ, ꯑꯗꯨꯅ ꯃꯈꯣꯏꯒ ꯁꯥꯟꯅꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯕꯁꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯀꯥꯔꯛꯄ ꯎꯕꯗ ꯃꯆꯥꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯕ ꯂꯥꯛꯑꯦ꯫ ꯕꯕꯥ, ꯁꯦꯜ ꯀꯌా ꯄꯨꯔꯛꯏ? ꯆꯦꯡ ꯋꯥꯟꯕ ꯀꯣꯟꯅꯒꯗꯣꯏ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯦ, ꯍꯧꯖꯤꯛꯇꯤ ꯆꯥꯒꯦꯀꯣ ꯕꯕꯥ? ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯕꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫
ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯃꯥ ꯑꯝꯇ ꯊꯣꯔꯛꯎ ꯂꯥꯎꯅꯦ, ꯑꯩ ꯀꯥꯔꯛꯑꯦꯅꯦꯍꯦ꯫ ꯁꯅꯥꯅꯨ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯀꯥꯔꯛꯄꯒ ꯂꯥꯛꯇꯅ ꯑꯃꯨꯛ ꯀꯧꯔꯛꯏꯗꯨꯅ? ꯁꯦ ꯉꯥꯁꯦ ꯄꯨꯔꯣ, ꯀꯅꯥꯗꯅꯣ ꯌꯣꯜꯂꯨꯔꯣ, ꯑꯗꯨꯒ ꯆꯦꯡꯗꯨ ꯋꯥꯅꯅꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯁꯦꯜ ꯑꯣꯏꯅ ꯄꯨꯕꯤꯔꯛꯇꯕ꯭ꯔꯣ? ꯄꯨꯔꯛꯇ꯭ꯔꯦꯗ, ꯅꯨꯡꯊꯤꯜ ꯅꯣꯡ ꯃꯪꯕꯒ ꯑꯣꯏꯔꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯥꯠꯇ ꯃꯤ ꯏꯔꯥꯛ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯉꯥꯁꯤꯃꯗꯤ ꯐꯔꯦ꯫ ꯉꯥꯁꯦ ꯐꯅꯗꯤ ꯆꯥꯎꯔꯕꯅꯤ, ꯑꯩꯁꯨꯅꯦ ꯉꯥꯁꯦ ꯊꯣꯡꯉꯒ ꯐꯖꯅꯗꯤ ꯆꯥꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯆꯥꯊꯣꯛꯑꯗꯤ ꯆꯦꯡꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯃꯨꯛ ꯋꯥꯟꯒꯅꯤ, ꯑꯗꯨꯅ ꯃꯁꯤ ꯆꯥꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯏꯁ, ꯑꯩꯕꯨ ꯂꯂꯣꯟꯕꯤꯗꯧꯅ ꯉꯥꯁꯤ ꯌꯣꯟꯕ ꯆꯠꯇꯧꯔꯤꯕ? ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ, ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯃꯈꯣꯏ ꯃꯄꯥꯅ ꯈꯔ ꯌꯣꯟꯕꯤꯔꯨꯔꯣ꯫ ꯁꯅꯥꯅꯨ, ꯅꯪꯁꯦ ꯃꯃꯥꯅꯤ, ꯅꯆꯥꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯄꯣꯛꯇꯕ꯭ꯔꯣ? ꯉꯥꯁꯦ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯈꯔ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯉꯒ ꯂꯩꯌꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯕꯅꯤ, ꯅꯪꯁꯤꯗꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯅꯤ꯫ ꯃꯁꯤꯁꯨ ꯅꯨꯄꯥ ꯑꯩꯅ ꯁꯨꯝ ꯇꯧꯔꯗꯤ ꯐꯖꯕ ꯋꯥꯠꯀꯅꯤꯅꯤ ꯅꯪꯕꯣ? ꯍꯣ, ꯐꯖꯕ ꯋꯥꯠꯄ ꯋꯥꯠꯇꯕ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ, ꯑꯩꯗꯤꯅꯦ ꯃꯗꯨ ꯄꯨꯔꯒ ꯌꯣꯟꯕ ꯆꯠꯄꯗꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯋꯥ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯆꯥꯁꯤꯡꯁꯦ ꯆꯔꯥ ꯍꯦꯜꯍꯜꯂꯁꯤ ꯍꯥꯏꯔꯣ ꯁꯅꯥꯅꯨ? ꯍꯦꯜꯍꯟꯕ ꯇꯥꯕꯅꯤ꯫ ꯌꯦꯅꯈꯥ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯐꯠ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯁꯅꯥꯅꯨ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯅꯤ ꯏꯕꯦꯝꯃ, ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯤꯗꯨꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯏꯆꯦ ꯏꯕꯦꯝꯃ ꯂꯥꯛꯄꯤꯕ ꯌꯥꯝ ꯐꯔꯦ, ꯏꯆꯥ ꯅꯨꯄꯥꯁꯦ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯏꯆꯥ ꯊꯣꯏꯕꯅ ꯐꯨꯔꯛꯑꯦꯅ ꯀꯞꯄꯒ ꯂꯥꯛꯑꯦ꯫ ꯍꯣꯏꯅꯦꯍꯦ, ꯑꯗꯨꯒꯤ ꯁꯦꯡꯇꯣꯛꯑꯒꯦꯅꯅꯦ ꯏꯆꯥ ꯅꯨꯄꯥ ꯂꯝ ꯍꯦꯟꯕꯁꯦ ꯃꯃꯥ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨ, ꯅꯪꯒꯤ ꯌꯨꯝꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯪꯅ ꯇꯣꯝꯕꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯑꯩꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕ ꯏꯅꯥꯎ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇꯗꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯜꯂꯨꯅꯦ ꯏꯕꯦꯝꯃ꯫ ꯍꯦꯔꯥ ꯏꯆꯦꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯥꯅ ꯂꯥꯏꯔꯔꯤꯁꯤꯕꯨ ꯑꯩꯅ ꯂꯥꯏꯔꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ, ꯃꯥꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗꯣꯏꯅꯣ? ꯁꯅꯥꯅꯨ, ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ, ꯅꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯂꯛꯑꯅꯨ꯫ ꯇꯣꯝꯕꯁꯦ ꯑꯩꯅꯇ ꯇꯧꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯇꯣꯝꯕ ꯑꯣꯏꯔꯝꯃꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯑꯩꯅ꯫ ꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯇꯣꯝꯕ, ꯅꯪꯒꯤ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤꯁꯤꯗꯅꯦ ꯉꯥꯗꯣ ꯑꯃꯨꯛ ꯌꯣꯜꯂꯨꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯂꯧꯈ꯭ꯔꯒꯦ, ꯁꯦꯜꯗꯣ ꯄꯤꯔꯝꯃꯒꯦ꯫ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯁ ꯐꯔꯦꯗ ꯏꯇꯩꯃ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯁꯅꯥꯅꯨꯗꯤ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯦꯝꯃꯗꯣ ꯃꯆꯥ ꯊꯣꯏꯕꯗ ꯌꯦꯡꯂꯒ, ꯊꯣꯏꯕ ꯂꯥꯎꯅꯦ, ꯅꯅꯥꯎꯇꯣꯟꯗꯅꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯔꯣꯏ ꯍꯥꯏꯌꯨ꯫ ꯊꯣꯏꯕ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ, ꯇꯣꯟ, ꯑꯩ ꯅꯉꯣꯟꯗ ꯍꯌꯦꯡꯈꯩꯗꯤ ꯁꯨꯛꯐꯨ ꯐꯨꯔꯔꯣꯏ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯅꯨꯀꯣ, ꯍꯌꯦꯡꯈꯩꯁꯨ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯥꯛꯎꯀꯣ꯫ ꯇꯣꯟꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯣ ꯇꯞꯅ ꯅꯣꯝꯃꯤ꯫ ꯇꯣꯝꯕ, ꯀꯗꯥꯏ ꯉꯥꯗꯣ ꯄꯤꯔꯛꯑꯣ, ꯁꯦ ꯁꯤꯅꯅꯦ ꯅꯪꯒꯤ ꯆꯦꯡꯗꯣ ꯋꯥꯜꯂꯨ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗ ꯄꯨꯜꯂꯛꯄ ꯁꯦꯜꯗꯨ ꯄꯨꯟꯅ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯉꯥꯗꯨꯒ ꯁꯦꯜꯗꯨꯒ ꯆꯥꯟꯅꯗ꯭ꯔꯦ, ꯁꯦꯜꯗꯨꯅ ꯌꯥꯝꯅ ꯌꯥꯝꯂꯦ꯫ ꯇꯣꯝꯕꯁꯨ ꯏꯀꯥꯏꯕ ꯄꯣꯛꯂꯗꯨꯅ, ꯏꯇꯩꯃ, ꯁꯦꯜꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤ, ꯑꯩꯒꯤ ꯉꯥꯁꯤꯒ ꯁꯦꯜꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ꯫ ꯌꯥꯔꯦ ꯇꯣꯝꯕ, ꯑꯗꯨꯅꯅꯦ ꯆꯦꯡ ꯋꯥꯜꯂꯒ ꯅꯆꯥꯈꯩꯒ ꯐꯖꯅ ꯆꯥꯃꯤꯟꯅꯔꯣ꯫ ꯏꯇꯩꯃꯁꯨ ป้ꯥꯏꯗꯅ ꯇꯧꯕꯗꯤ ꯅꯠꯇꯦ, ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯇꯩꯃꯅ ꯁꯥꯕ ꯐꯤꯗꯣ ꯍꯧꯖꯤꯛꯇ ꯌꯣꯜꯂꯝꯃꯒ ꯄꯨꯔꯛꯄ ꯁꯦꯜꯅꯤ꯫ ꯀꯣꯟ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯈꯔ ꯇꯧꯍꯜꯂꯨꯗꯅ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯊꯣꯡ ꯃꯥꯟꯅꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯔꯒ ꯄꯥꯟꯃꯤꯟꯅꯒꯗꯕꯅꯤ꯫ ꯊꯣꯡ ꯃꯥꯟꯅꯗꯅ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯣ? ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ꯫ ꯐꯔꯦ, ꯏꯇꯩꯃ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯨ ꯆꯠꯈꯤ꯫ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯁꯅꯥꯅꯨ, ꯁꯦꯜꯁꯤ ꯄꯨꯔꯒꯅꯦ ꯆꯦꯡꯗꯨ ꯋꯥꯜꯂꯨꯔꯣ, ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯁꯅꯥꯅꯨꯗꯨ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯁꯦꯜ ꯄꯨꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯏꯆꯥꯇꯣꯟ, ꯀꯔꯤꯒꯤꯅꯣ ꯇꯥ ꯊꯣꯏꯕꯒ ꯈꯠꯅꯔꯨꯔꯤꯕꯗꯤ? ꯕꯥꯕꯥ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯄꯅꯦ, ꯑꯩꯗꯤ ꯌꯥꯎꯖꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯅꯆꯦꯒ ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯆꯪꯉꯤ, ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯇꯣꯝꯄꯣꯛꯇꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯇꯣꯝꯕꯒꯤ ꯈꯟꯕꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯀꯩꯗꯧꯔꯦ? ꯂꯥꯛꯑꯣꯗꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫
ꯉꯁꯤꯗꯤ ꯅꯣꯡ ꯅꯨꯡꯁꯤ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯂꯩꯍꯧꯕꯅ ꯐꯅꯤ ꯄꯥꯠꯌꯥꯒ ꯑꯣꯏꯔꯦ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯑꯩꯗꯤ ꯆꯥꯔꯁꯤ ꯅꯆꯥꯈꯩꯗꯤ ꯄꯤꯖꯈ꯭ꯔꯕꯣ ꯄꯤꯖꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯆꯥꯛ ꯆꯥꯔꯝꯃꯤ ꯇꯣꯝꯕꯒ ꯅꯛꯅꯅ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯇꯣꯝꯕꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯇꯣꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯝꯗꯦ ꯏꯕꯦꯝꯃ ꯍꯣ ꯀꯅꯥꯅꯣ ꯑꯩ ꯏꯃꯨꯡꯗ ꯂꯩꯌꯦ ꯊꯣꯔꯛꯑꯒꯦ ꯃꯗꯨ ꯍꯥꯏꯗꯨꯅ ꯏꯕꯦꯝꯃꯗꯨ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯂꯛꯏ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯃꯦꯝꯆꯥ ꯑꯣꯏꯔꯝꯃꯤ ꯍꯩꯃꯥ ꯏꯆꯦ ꯅꯪ ꯑꯣꯏꯔꯦ ꯀꯩ ꯂꯩꯔꯒꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔꯕ ꯏꯆꯦꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯅꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯕꯣ ꯏꯕꯦꯝꯃ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯇꯩꯅꯅꯦ ꯇꯣꯝꯕꯒꯤ ꯌꯨꯝꯕꯥꯟꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯄꯤ ꯅꯠꯇ꯭ꯔꯕꯗꯤ ꯇꯣꯝꯕꯁꯦ ꯍꯤꯡꯅꯤꯡꯂꯔꯣꯏ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯍꯣꯏꯅꯦ ꯏꯆꯦ ꯁꯅꯥꯅꯨꯒꯤ ꯃꯇꯧꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯥꯜꯂꯤ ꯏꯆꯦ ꯀꯥꯟꯅꯗꯦ ꯂꯥꯎ ꯏꯕꯥꯅꯤ ꯆꯠꯂꯒꯅꯦ ꯍꯦꯛꯇ ꯉꯥꯡꯉꯨꯁꯤ ꯃꯥꯒꯤ ꯐꯠꯇꯕ ꯃꯇꯧꯁꯦ ꯉꯝꯅꯅꯕ ꯁꯦꯝꯗꯣꯛꯍꯧꯒꯗꯕꯅꯤ ꯂꯥꯎ ꯃꯗꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯣꯝꯕꯗꯣ ꯄꯥꯠꯇ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯨꯡꯗꯒꯤ ꯁꯅꯥꯅꯨꯅ ꯂꯥꯎꯏ ꯍꯩ ꯇꯣꯝꯕ ꯍꯥꯏꯕ ꯑꯄꯪꯕ ꯅꯪꯅ ꯅꯊꯤꯕꯣꯡ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯦ ꯀꯅꯥꯅ ꯐꯦꯡꯅꯤꯅ ꯇꯧꯔꯤꯅꯣ ꯁꯤ ꯐꯦꯡꯉꯝꯃꯒ ꯆꯠꯄ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯃ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯗ ꯐꯩ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯅꯪꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯅꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯇꯣꯝꯕꯅ ꯎꯔꯦ ꯏꯕꯦꯝꯃꯒ ꯃꯦꯝꯆꯥꯒ ꯂꯥꯛꯄꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯇꯣꯝꯕꯗꯣ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯇꯣꯝꯕꯗꯣ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯆꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯍꯦ ꯁꯅꯥꯅꯨ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯅ ꯇꯣꯝꯕꯗ ꯉꯥꯡꯂꯤꯕꯗꯣ ꯃꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯂꯣ ꯏꯕꯦꯝꯃ ꯅꯪꯒꯤꯅꯦ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯈꯪꯂꯤ ꯅꯪꯁꯦ ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯐꯨꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯐꯥꯊꯖꯔꯒ ꯑꯗꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯅꯨꯗꯤ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯕ ꯃꯈꯩ ꯀꯣꯡꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯄꯦꯠ ꯄꯦꯠ ꯑꯣꯠꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯆꯦ ꯃꯦꯝꯆꯥ ꯅꯊꯧꯗꯤ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯤꯕ ꯑꯣꯏꯔꯦ ꯁꯤꯗ ꯂꯥꯛꯑꯒ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯏꯆꯦ ꯑꯅꯤꯅ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯇꯨ ꯅꯅꯥꯎ ꯇꯣꯝꯕꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛꯁꯦ ꯑꯝꯇ ꯐꯦꯡꯗꯣꯛꯄꯤꯔꯝꯃꯣ ꯁꯅꯥꯅꯨꯒꯤ ꯕꯦꯕꯥꯔ ꯂꯝꯆꯠ ꯌꯥꯎꯗ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯦꯝꯆꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯅꯨꯒꯤ ꯃꯁꯝ ꯑꯗꯨ ꯇꯞꯇꯥꯕ ꯃꯈꯩ ꯐꯣꯏꯗꯠꯂꯝꯃꯤ ꯃꯃꯥꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯐꯅ ꯁꯣꯏꯔꯦ ꯈꯪꯂꯕꯁꯨ ꯃꯃꯥꯕꯨ ꯃꯤꯅ ꯐꯨꯔꯒ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯆꯥ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯆꯟ ꯑꯃꯗꯤ ꯇꯣꯟꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯏꯃꯥꯕꯨ ꯐꯨꯔꯤꯕꯁꯦ ꯃꯦꯝꯆꯥꯗꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯗꯨꯅ ꯏꯕꯦꯝꯃꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯌꯥꯔꯦꯇꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩ ꯁꯅꯥꯅꯨꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯦ ꯃꯁꯝ ꯑꯗꯨꯁꯨ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯅꯤꯅ ꯉꯁꯤ ꯅꯅꯥꯎ ꯇꯧꯕꯤꯔꯤꯕ ꯃꯇꯧꯁꯦ ꯅꯅꯥꯎ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯂꯣ ꯃꯦꯝꯆꯥꯅ ꯐꯠ ꯈꯨꯝꯂꯛꯏ ꯁꯅꯥꯅꯨ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯐꯨꯔꯤꯕꯁꯦ ꯐꯨꯅꯤꯡꯗꯅ ꯐꯨꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯗ ꯐꯨꯔꯛꯂꯤꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯄꯥꯠꯇ ꯋꯥꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯃꯗꯣ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯥꯅꯒ ꯍꯥꯏꯔꯒ ꯑꯩꯅ ꯍꯣꯏ ꯍꯥꯏꯗꯅ ꯆꯠꯄꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯊꯣꯛꯑꯔꯣꯏ ꯏꯕꯦꯝꯃꯗꯤ ꯃꯆꯤꯡꯅꯒ ꯈꯔ ꯊꯤꯔꯦ ꯃꯈꯨꯠ ꯃꯁꯥꯗꯣ ꯄꯨꯔꯣ ꯍꯦꯛ ꯊꯦꯛꯂꯒ ꯈꯥꯡꯂꯦ ꯁꯅꯥꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯦꯝꯆꯥꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯅꯥꯅꯨꯗꯨ ꯀꯩꯁꯨ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯏꯕꯦꯝꯃꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯆꯠꯁꯤꯜꯂꯛꯑꯣ ꯃꯁꯤꯒꯤ ꯆꯤꯡꯒꯟꯕꯤ ꯑꯐꯥꯎꯕꯤ ꯌꯨꯝꯒꯥꯏꯕꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯕు ꯇꯞꯇꯥꯕ ꯃꯈꯩ ꯐꯨꯕꯗ ꯁꯣꯏꯅꯥꯏꯕ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯆꯠ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯏꯕꯦꯝꯃꯅ ꯁꯅꯥꯅꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯣꯝꯕꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ
ꯐꯔꯦ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯅꯪꯒꯤ ꯌꯨꯝꯕꯥꯟ ꯑꯁꯤꯗ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣꯀꯣ ꯑꯁꯨꯝꯅ ꯉꯥꯡꯂꯝꯂꯗꯨꯅ ꯃꯦꯝꯆꯥꯒ ꯏꯕꯦꯝꯃꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯏꯆꯟ ꯏꯆꯟ ꯄꯥꯕ ꯂꯥꯛꯑꯦ ꯅꯣꯡꯅ ꯏꯁꯥꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯄꯥꯕꯒꯤ ꯈꯨꯗꯩ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ ꯃꯄꯥꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯏꯆꯟ ꯃꯄꯥꯒꯤ ꯈꯨꯗꯩ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯐꯠ ꯆꯦꯟꯊꯣꯔꯛꯏ ꯄꯥꯕ ꯁꯦ ꯄꯥꯕꯒꯤ ꯈꯨꯗꯩ ꯁꯤꯗ ꯂꯩꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯇꯣꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯆꯟ ꯇꯣꯟꯗꯤ ꯇꯨꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯄꯥꯕ ꯑꯩꯈꯣꯏ ꯇꯣꯟꯗꯣ ꯆꯥꯛ ꯂꯥꯝꯃꯤꯅ ꯌꯥꯝ ꯀꯞꯄꯝꯃꯤ ꯑꯗꯨꯒ ꯋꯥꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯇꯣꯝꯕ ꯁꯥꯎꯅꯤꯡꯅ ꯀꯩꯅꯣ ꯅꯃꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯄꯥꯕ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯁꯨ ꯊꯣꯡꯗꯅ ꯇꯣꯝꯕ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯐꯥꯎꯕ ꯍꯣꯡꯗ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯁꯅꯥꯅꯨꯗꯨ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯇꯣꯝꯕꯗꯨ ꯐꯥꯊꯕ ꯉꯝꯗ ꯁꯅꯥꯅꯨꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯂꯥꯛꯇꯅ ꯆꯤꯡꯊꯔꯝꯃꯤ ꯁꯅꯥꯅꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯑꯩꯁꯤꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯁꯝ ꯐꯣꯏꯕ ꯃꯣꯏꯅ ꯎꯔꯨꯔꯕꯣ ꯁꯅꯥꯅꯨ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯗꯒꯤ ꯑꯣꯜꯂꯛꯄ ꯃꯤꯔꯣ ꯁꯅꯥꯅꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯛꯇ꯭ꯔꯤ ꯇꯣꯝꯕꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯂꯤ ꯆꯦꯡ ꯂꯩꯍꯧꯗꯕꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕꯗ ꯅꯆꯥ ꯑꯅꯤꯁꯤ ꯆꯥꯛ ꯊꯣꯡꯉꯒ ꯄꯤꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯒꯦ ꯉꯥꯏꯔꯤꯕ ꯁꯅꯥꯅꯨꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯃꯈꯣꯏ ꯃꯄꯥꯗꯤ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯒꯦ ꯍꯧꯖꯤꯛꯇ ꯀꯥꯔꯛꯏꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯄꯥꯠꯇ ꯀꯅꯥ ꯂꯩꯍꯧꯔꯤꯒꯦꯕ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯨꯄꯥ ꯈꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯥꯆꯤꯟ ꯀꯣꯌꯥ ꯂꯣꯏꯅ ꯄꯨꯔꯒ ꯌꯦꯡꯉꯨꯏ ꯃꯗꯨꯒꯤ ꯊꯦꯡꯕꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯤꯕꯤꯔꯝꯃꯤ ꯄꯥꯠꯇꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯜ ꯌꯥꯝ ꯄꯤꯔꯝꯃꯤꯗꯅ ꯀꯥꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩ ꯈꯤꯇꯪ ꯄꯦꯟꯗꯦ ꯁꯅꯥꯅꯨ ꯅꯪꯉꯣꯟꯗ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯅꯨꯄꯤꯗꯧꯅ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅ ꯅꯆꯥ ꯑꯅꯤꯈꯛ ꯑꯁꯤꯃꯗꯤ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯊꯝꯕꯤꯕꯁꯤ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣꯕ ꯁꯅꯥꯅꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯇꯣꯝꯕꯕꯨ ꯁꯤꯡꯅꯔꯤꯕꯅꯤ ꯅꯨꯡꯁꯤꯕ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯪꯒꯨꯝꯕ ꯂꯝꯖꯥ ꯁꯔꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯕꯒꯤ ꯁꯅꯥꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯉꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯕꯒꯁꯨ ꯁꯥꯏ ꯅꯪꯅꯁꯨ ꯑꯃꯨꯛ ꯁꯝꯁꯦ ꯐꯣꯏꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯁꯨ ꯃꯍꯥ ꯇꯧꯉꯝꯕꯤ ꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯒ ꯐꯣꯏꯔꯝꯕꯅꯤ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯌꯥꯝꯅ ꯄꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯍꯥ ꯇꯧꯕ ꯉꯝꯕꯤ ꯑꯅꯤ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯝ ꯐꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯅꯥꯅ ꯅꯪꯒꯤ ꯁꯝ ꯐꯣꯏꯔꯝꯃꯤꯕ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯪꯅ ꯃꯣꯏꯗꯣ ꯏꯟꯁꯤꯜꯂꯒ ꯇꯧꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯁꯅꯥꯅꯨꯅ ꯑꯃꯠꯇ ꯈꯪꯂꯔꯣꯏ ꯁꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯈꯨꯔꯥ ꯇꯣꯡꯄꯣꯛꯀꯤ ꯅꯨꯄꯤ ꯃꯦꯝꯆꯥꯒ ꯃꯇꯩꯃ ꯏꯕꯦꯝꯃꯒ ꯂꯥꯛꯍꯧꯕ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯐꯔꯦꯗ ꯂꯥꯏꯁꯦ ꯂꯩꯇꯕꯒꯗꯤ ꯅꯠꯇꯦꯀꯣ ꯃꯈꯣꯏ ꯂꯥꯛꯇꯅ ꯈꯔ ꯋꯥꯔꯛꯄꯤꯔꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯩꯃ ꯑꯅꯤꯗꯣ ꯃꯅꯥꯎꯋꯥꯏꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯅꯥꯔꯝꯃꯅꯤ ꯑꯗꯨꯅꯅꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯩ ꯆꯥꯛ ꯏꯁꯤꯡꯁꯦ ꯐꯖꯅ ꯊꯣꯡꯗꯣꯛꯄꯤꯔꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗꯨ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯌꯥꯝꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯐꯅꯃꯛ ꯁꯥꯎꯅꯤꯡꯗꯨꯅꯁꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯗꯔꯒ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯅꯥꯅꯨ ꯍꯧꯒꯠꯂꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯅꯨ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯇꯣꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯏꯆꯟ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯂꯣꯏꯔꯦ ꯅꯃꯥꯗꯣ ꯂꯩꯔꯝꯗꯦꯅꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯈꯪꯍꯧꯕ꯭ꯔꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯈꯪꯗꯤꯌꯦ ꯕꯥꯕꯥ ꯐꯔꯦ ꯕꯥꯕꯥꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯒꯦ ꯅꯪꯅꯦ ꯇꯣꯟ ꯍꯧꯗꯣꯛꯑꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯔꯣꯀꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯇꯣꯟꯕꯨ ꯇꯞꯅ ꯍꯧꯗꯣꯛꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯣꯝꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯦ ꯁꯥꯎꯗꯅꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ
ꯏꯆꯥ ꯆꯥꯎꯔꯀꯥꯟꯁꯤꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯇꯣꯝꯕ ꯃꯊꯥ ꯁꯥꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯨꯝꯗ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯕꯗ ꯇꯣꯝꯕ ꯂꯩꯕ ꯌꯥꯗꯗꯨꯅ ꯁꯅꯥꯅꯨꯒꯤ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯇꯣꯝꯕ ꯂꯥꯛꯄ ꯎꯕꯗ ꯁꯅꯥꯅꯨꯒꯤ ꯃꯄꯥ ꯑꯆꯧꯕꯅ ꯍꯪꯂꯛꯏ, ꯇꯣꯝꯕ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯦ ꯅꯪꯅ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯂꯤꯕꯁꯦ? ꯋꯥꯍꯪꯗꯨꯗ ꯇꯣꯝꯕ ꯈꯤꯇꯪ ꯏꯀꯥꯏꯕ ꯄꯣꯛꯏ, ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯍꯥꯏꯔꯛꯄꯅꯤ ꯈꯟꯗꯨꯅ ꯃꯥ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯕꯥꯕꯥ, ꯁꯅꯥꯅꯨꯗꯨ ꯁꯤꯗ ꯂꯥꯛꯄ꯭ꯔꯥ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯛꯄꯗ ꯃꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯧꯕ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ, ꯀꯔꯤ ꯍꯥꯏꯕ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯏꯆꯥꯅꯨꯄꯤꯗꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯑꯩꯈꯣꯏ ꯁꯤꯕꯨ ꯎꯁꯤꯠꯇꯗꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯪꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯗꯒꯤ ꯏꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯗꯣ ꯃꯥꯡꯉꯕꯅꯤ ꯃꯥꯡꯉꯕ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯤꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕ ꯅꯪꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ꯫ ꯃꯄꯥꯟꯗ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯕꯤꯅꯥꯁꯈꯤꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯕꯤꯅꯥꯁꯈꯤ ꯃꯄꯥꯟꯗ ꯐꯠ ꯊꯣꯔꯛꯂꯒ, ꯍꯥꯏ ꯇꯣꯝꯕ, ꯇꯣꯝꯕ ꯍꯥꯏꯕ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯄꯪꯕ, ꯏꯆꯥꯅꯨꯄꯤꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯏꯆꯥꯅꯨꯄꯤꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ? ꯇꯣꯝꯕꯗꯣ ꯃꯀꯣꯛ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯕꯤꯅꯥꯁꯈꯤꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯈꯣꯏ ꯃꯄꯥ, ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯇꯥꯅꯅꯕ ꯑꯃꯨꯛꯇ ꯂꯥꯎꯕꯤꯌꯨ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯍꯥꯠꯂꯒ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯀꯣꯟꯊꯣꯡꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯥꯡ ꯊꯪꯗꯨꯅ ꯂꯥꯛꯂꯤꯕ ꯃꯁꯥ ꯃꯎ ꯈꯔ ꯐꯕ ꯑꯍꯜ ꯑꯗꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯁꯤꯕꯨ ꯁꯅꯥꯅꯨꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯃꯌꯥꯝ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯁꯨꯝꯗꯧꯕꯅꯤ, ꯅꯆꯥꯅꯨꯄꯤ ꯆꯥꯖꯦꯟꯕꯤꯗꯨꯅ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯏꯆꯥꯗꯨꯗ ꯏꯔꯥꯡ ꯇꯝꯕꯤꯗꯅ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯑꯦꯗꯅ꯫ ꯇꯧꯁꯅꯨ ꯇꯧꯁꯅꯨ, ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯍꯥꯏꯍꯧꯏ꯫ ꯋꯥꯁꯦ ꯑꯃꯔꯣꯝꯗ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯣꯝꯕꯗꯨ ꯁꯥꯎꯅꯤꯡꯕꯅꯦ ꯋꯥꯔꯧꯕꯅꯦ ꯄꯨꯜꯂꯦ꯫ ꯀꯅꯥꯗ ꯀꯔꯤ ꯉꯥꯡꯒꯅꯤ ꯃꯗꯨꯗꯤ ꯍꯥꯏꯕꯁꯨ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ꯫ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛꯇ ꯌꯦꯡꯂꯒ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯩꯐꯝ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯠꯇꯦ ꯍꯥꯏꯕꯗꯣ ꯈꯪꯉꯕꯅꯤꯅ ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯏꯆꯥ ꯑꯅꯤꯗꯣ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ꯫ ꯇꯣꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯦ꯫ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯅꯁꯨ ꯈꯪꯂꯦ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯄꯥꯎ ꯍꯟꯗꯣꯛꯄ ꯂꯥꯛꯂꯤꯕꯗꯨ ꯁꯥꯎꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯕꯤꯅꯥꯁꯈꯤꯅ ꯐꯠ ꯍꯥꯏꯔꯛꯏ, ꯑꯁ ꯋꯥꯏ ꯁꯪꯉꯦꯗ, ꯃꯁꯤꯒꯤ ꯇꯣꯝꯕ ꯍꯥꯏꯕ ꯑꯄꯪꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯕꯗꯅꯦ ꯏꯆꯥꯗꯣ ꯃꯥꯡꯉꯕꯅꯤ, ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯕꯅꯤ꯫ ꯕꯤꯅꯥꯁꯈꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯎ ꯍꯟꯗꯣꯛꯄ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯣ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨ ꯇꯥꯞ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠ ꯌꯦꯠꯅ ꯐꯠ ꯀꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯅꯥꯄꯨ ꯑꯃ ꯏꯇꯥ ꯇꯥꯗꯦꯅꯦ꯫ ꯍꯣꯏꯅꯦ, ꯅꯣꯏꯒꯨꯝꯕꯅ ꯄꯣꯛꯄ ꯅꯆꯥꯗꯤ ꯀꯌా ꯖꯨꯒꯣꯠ ꯆꯥꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯉꯨ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯈ꯭ꯔꯦꯗ꯫ ꯁꯣꯝꯅ ꯄꯣꯛꯄ ꯏꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯃꯗꯨ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯥꯝꯕꯁꯨ ꯅꯪꯍꯧꯗꯦ ꯕꯤꯅꯥꯁꯈꯤ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯈꯣꯏ ꯃꯄꯥ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯗ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯂꯧꯕꯤꯕ, ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝ ꯑꯩꯈꯣꯏꯅ ꯆꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯉꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ, ꯑꯩꯁꯨ ꯇꯣꯝꯕꯁꯦ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯐꯖꯕ ꯈꯔ ꯋꯥꯠꯂꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯑꯒ ꯂꯩꯊꯣꯛꯄꯁꯨ ꯌꯥꯏꯗꯅ, ꯃꯤꯒꯤ ꯄꯥꯈꯪ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯜꯂꯨꯗ꯭ꯔꯕꯁꯨ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯅꯤꯡꯕ ꯈꯔ ꯋꯥꯠꯂꯤꯀꯣ꯫ ꯅꯣꯏ ꯅꯃꯥꯅꯆꯥꯒꯤ ꯊꯣꯛꯄ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯕꯗꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥꯅꯨ ꯀꯟꯅ ꯉꯥꯡꯂꯤ, ꯀꯔꯤꯒꯤꯅꯣ? ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ
ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ? ꯃꯌꯥꯝꯅ ꯅꯪꯁꯦ ꯃꯧꯅꯤ, ꯃꯆꯥ 2 ꯂꯩꯔꯦ ꯍꯥꯏꯅꯔꯕ ꯐꯥꯎꯕꯗ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ꯫ ꯅꯨꯄꯥꯗꯣ ꯅꯣꯛꯂꯒ ꯑꯉꯛꯄꯅꯤꯅꯦ, ꯂꯝꯂꯥꯟꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ 2 ꯑꯃꯗꯤ ꯅꯄꯨꯔꯣꯏꯕꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯫ ꯅꯨꯄꯥꯗꯨꯒꯤ ꯄꯦꯟꯗꯕ ꯋꯥꯉꯥꯡꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗ ꯃꯥꯅ ꯅꯤꯡꯂꯤꯕ ꯈꯜꯂꯤꯕꯗꯨ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯄꯨꯟꯁꯤꯁꯦ ꯅꯤꯡꯕ ꯁꯨꯡꯊꯨꯡ ꯊꯨꯡꯗ꯭ꯔꯦ꯫ ꯃꯥꯒ ꯅꯪꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯅꯪꯒꯤ ꯅꯆꯤꯜ ꯑꯗꯨꯗꯒꯤ ꯉꯥꯡꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯨꯒꯨꯠꯆꯕ ꯄꯣꯛꯏ꯫ ꯅꯪꯅꯕꯨ ꯑꯩꯉꯣꯟꯗ ꯑꯉꯥꯡ 2ꯗꯨ ꯅꯪꯒꯤ ꯅꯕꯨꯡꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯤꯕꯗꯣ ꯃꯥꯅ ꯑꯣꯏꯅꯤꯡꯅ ꯀꯩꯁꯨ ꯑꯣꯏꯕ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯔꯤꯕꯗꯣ ꯀꯥꯏꯅꯅꯤꯡꯅ ꯀꯥꯏꯅꯕꯁꯨ ꯑꯣꯏꯔꯝꯃꯣꯏ꯫ ꯍꯣꯏ ꯐꯔꯦ, ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯣ꯫ ꯑꯍꯦꯟꯕ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯊꯦꯡꯅꯗꯨꯅ ꯑꯍꯦꯟꯕꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯉꯛꯄꯅꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯆꯥꯖꯦꯟꯕꯤꯗꯣ ꯑꯩꯗꯤ ꯏꯃꯧꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯆꯣ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯑꯗꯨ ꯄꯤꯔꯒ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯉꯝꯂꯤꯕꯕꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯁꯦ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯅꯪꯒꯤ ꯅꯃꯥꯗꯣ ꯀꯌꯥ ꯃꯊꯣꯡ ꯆꯥꯕ ꯃꯥꯟꯗꯦꯅꯦ꯫ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯑꯗꯨꯅꯕꯨ ꯃꯆꯥ ꯃꯁꯨꯁꯦ ꯅꯤꯡꯊꯤꯅ ꯋꯥꯔꯛꯇ꯭ꯔꯕꯅꯤꯅ ꯁꯣꯏꯔꯕꯅꯤ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯃꯄꯥ, ꯃꯤꯅ ꯉꯥꯡꯅꯍꯧꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯃꯃꯥꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯆꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯁꯦꯕꯤꯒꯤ ꯅꯨꯃꯤꯠ 4-5ꯃꯨꯛ ꯁꯨꯔꯦ ꯃꯆꯦꯈꯣꯏꯗ ꯂꯩꯔꯨꯕ꯫ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯃꯄꯥꯗꯨ ꯃꯃꯥꯗ ꯌꯦꯡꯂꯒ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯃꯥ, ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯅ ꯆꯠꯂꯨꯕꯅꯤ꯫ ꯄꯥꯎ ꯍꯟꯕꯁꯦ ꯆꯠꯅꯤꯡꯗꯅ ꯆꯠꯄꯗꯤ ꯅꯠꯇꯦ, ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯨꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯣ ꯀꯌꯥ ꯖꯨꯒꯣꯠ ꯋꯥꯏꯔꯝꯁꯨ ꯆꯥꯗꯦꯗ꯫ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯆꯥꯖꯦꯟꯕꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯅꯪ ꯅꯁꯥꯅ ꯈꯪꯅ ꯌꯨꯝꯁꯤꯗꯒꯤ ꯐꯖꯅ ꯆꯠꯈꯣ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ, ꯊꯥꯔꯣ ꯑꯩꯅ ꯅꯪꯒꯤ ꯅꯁꯝꯗꯨ ꯐꯣꯏꯔꯕꯗꯤ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ꯫ ꯅꯪ ꯑꯩꯕꯨ ꯀꯤꯗꯕ ꯇꯧꯒꯅꯨ꯫ ꯀꯔꯤꯒꯤꯅꯣ? ꯆꯥꯖꯦꯟꯕꯤ, ꯅꯪꯅ ꯏꯆꯥ ꯄꯥꯈꯪ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯤꯕ? ꯅꯆꯥꯒꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯄꯣꯛꯇꯕ꯭ꯔꯣ ꯅꯪꯕꯣ? ꯁꯅꯥꯅꯨꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ, ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯑꯩꯗꯤ ꯃꯥꯁꯦ ꯃꯧꯅꯤ, ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯇꯣꯛꯈ꯭ꯔꯣ꯫ ꯇꯨꯀꯠꯆꯕ ꯄꯣꯛꯏ꯫ ꯃꯥꯕꯨ ꯂꯧꯁꯤꯟꯕ ꯑꯩ ꯉꯝꯃꯣꯏ꯫ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯈ꯭ꯔꯣ꯫ ꯅꯆꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯖꯔꯔꯣꯏ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯊꯥꯇꯣꯝꯕ, ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯑꯍꯦꯟꯕ ꯄꯥꯝꯂꯨꯔꯤꯕ? ꯅꯪꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯇꯨꯀꯠꯆꯔꯅꯤ꯫ ꯍꯦ, ꯅꯪ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯕꯨ ꯀꯤꯗꯕ ꯇꯧꯒꯅꯨ꯫ ꯑꯩꯅ ꯑꯣꯠꯅꯤꯡꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯣꯠꯀꯅꯤ꯫ ꯅꯪꯒꯤ ꯃꯤꯆꯪꯗ ꯀꯅꯥꯁꯨ ꯂꯦꯞꯄꯛꯑꯣꯏ꯫ ꯏꯆꯥ ꯅꯨꯄꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯅꯪ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯣ? ꯁꯅꯥꯅꯨꯗꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯞꯇꯨꯅ ꯂꯥꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯄꯥꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯃꯄꯥ ꯑꯆꯧꯕꯅ ꯃꯍꯥꯛꯄꯨ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯝꯃꯤ꯫ ꯕꯤꯅꯥ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯄꯥꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯝꯕꯗ ꯑꯩꯕꯨ ꯐꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯁꯅꯥꯅꯨꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯄꯥꯝꯗꯒꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯒꯤ ꯃꯃꯥ ꯕꯤꯅꯥ ꯁꯈꯤꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯑꯇꯣꯞꯄ ꯀꯅꯥꯅ ꯆꯪꯖꯐꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯃꯥꯕꯨ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯇꯣꯝꯕꯗꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯝꯗꯦ꯫
ꯅꯪ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯣꯝꯕ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯀꯞꯄꯤꯗꯨ ꯀꯩꯒꯤꯅꯣ? ꯏꯃꯥ ꯂꯥꯛꯑꯁꯤꯗꯤ꯫ ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯀꯞꯄꯤꯁꯦ? ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯄꯥ ꯄꯥꯠꯇ ꯆꯠꯂꯒꯦꯀꯣ꯫ ꯅꯈꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗꯣ ꯐꯠ ꯆꯠꯈꯤ꯫ ꯑꯃꯨꯛꯇꯪ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯆꯥ ꯑꯅꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯇꯣꯝꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨꯅ꯫ ꯏꯕꯨꯡꯉꯣ ꯇꯣꯝꯕ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ꯫ ꯑꯩꯒꯤ ꯏꯇꯥꯎ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯇꯣꯂꯉꯧꯒꯤ ꯃꯆꯥꯅꯨꯄꯥ, ꯃꯇꯣꯝꯇ ꯄꯣꯛꯄ, ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯏꯇꯥꯎꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯆꯠꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯣꯝꯕ꯫ ꯃꯤꯉꯣꯟꯗ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯗꯣ ꯅꯪꯒꯤꯗ ꯑꯃꯨꯛ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦ? ꯃꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯀꯣ꯫ ꯇꯣꯝꯕꯗꯣ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯝꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ꯫ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯂꯩꯍꯧꯏ ꯑꯍꯜ ꯑꯗꯨꯁꯨ꯫ ꯏꯃꯥ, ꯕꯥꯕꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯁꯅꯥꯅꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ꯫ ꯏꯆꯟ, ꯏꯃꯥꯁꯨ ꯈꯪꯗꯦ꯫ ꯅꯪ ꯇꯣꯟꯒ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯄꯥꯠꯇ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦ꯫ ꯏꯃꯥ, ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯇꯣꯝꯇ ꯆꯠꯄꯗꯨ ꯀꯤꯗꯕ꯭ꯔꯣ? ꯀꯤꯗꯦꯗ, ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯅꯄꯥ ꯊꯦꯡꯅꯔꯒ ꯂꯥꯛꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯅꯨꯗꯨ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯕꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯄꯥꯠꯇ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯎꯕꯗ, ꯁꯅꯥꯅꯨ, ꯅꯪꯕꯨ ꯏꯆꯥ ꯇꯣꯝꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯧ ꯈꯨꯔꯥ꯫ ꯇꯣꯝꯕꯒꯤ ꯍꯤꯗꯤ ꯂꯩ, ꯃꯁꯥꯗꯤ ꯂꯩꯇꯦꯅꯦ ꯏꯕꯦꯝꯃ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯃꯛꯄ ꯂꯩꯇꯦ꯫ ꯃꯥ ꯌꯨꯝꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯨꯔꯥꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯃꯥ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ ꯇꯣꯝꯕꯗꯣ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯅꯈꯣꯏꯁꯨꯅꯦ ꯋꯥꯈꯜ ꯈꯟꯊꯕ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯏꯆꯥꯁꯥ꯫ ꯏꯆꯥ ꯇꯣꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯅꯪꯅ ꯑꯃꯨꯛ ꯌꯦꯡꯍꯧꯔꯣꯀꯣ, ꯈꯨꯔꯥꯁꯨ ꯀꯥꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛꯇꯨ ꯀꯥꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯗꯨ ꯀꯔꯤ ꯇꯧꯅꯤ ꯇꯧꯐꯝ ꯈꯪꯗ ꯇꯣꯝꯕꯒꯤ ꯍꯤꯗꯨ ꯌꯦꯡꯂꯒ ꯎꯈꯣꯡꯗ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯅꯨꯅ ꯐꯅ ꯀꯞ ꯂꯥꯎꯗꯨꯅꯁꯨ ꯇꯣꯝꯕꯗꯤ ꯁꯨꯡꯍꯟ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯁꯅꯥꯅꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯈꯟꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ मागी नुपाना माबु थादोक्तुना चटखिबनी हाइबसु मसाना खंगजरमी। मीना थीना ngangliba asi मीना माबु हाइनिंगबा मवोंगदा हाइनरबसु mahak macha anigi damakta khangduna hingli। हाना माना हिंगलंबा पुंसीदगी पुरा तायोनरे नुंगति नुमित खुदिंगी macha अनिबु पुरगा मपुरोइबा तोंबगी ही अदो नपागी हीनी मा अमु अखोइगी नाक्ता सोइदना हलखिगनी हाइदुना येंगहलमी। अदुबु तोंबदी अमुक हन्ना हलखिद्रे।